ngasi nungdaram phongkiba tongan tongan base phongsingdagi maru oiba pausing khongatjaraga mayamda share tawjigi ahanbada CM COVID vaccine launch tawduna ahanba oina Jenims ki attendant amada kapa hokre Bharat ki Prime Minister Narendra Modi na ngasi video conferencing ki kuthangna Bharat pumbada kapkadaba COVID vaccine ki ahanba dose launch tawbuga matam ikan kanadana Manipur ki Chief Minister N Birena Jenims ki auditorium da pangthokpa thoram amada COVID vaccine ki ahanba dose launch Manipur da su tawkhre thoram adu da Jenims Hospital attendant oina thabak tawriba Imphal East ki Khurai dagi ningombam Roman Kauba miyo asida Manipur gi ihan han boina COVID vaccine kapkhi National Health Mission Manipur Directorate of Health and Family Welfare amadi JN Institute of Medical Sciences ahumna kusamnaduna pangthokiba COVID vaccine launch tawbigi thoram aduga mari leinana Chief Minister na wangang naduna phongdokhibida sathiraba laisat ama oiriba COVID-19 thengnanaba honabada Bharat ki Prime Minister Narendra Modi ne sokthaba laitana Bharat miyam gi dama honakiba amadi COVID vaccine puthokna honabada laukiba thodangbu thagatki loinana Bharat pumbada matam amatada COVID vaccine chap manana phanganaba honabagi damaktasu Prime Minister bu thagatpa phongdokhi Chief Minister na makha takibadi COVID-19 nagi ngakthoknaba puthokliba vaccine asigi matangda miyoi kharana social media da lana pau sandokliba si tokadabani masagi imungda mobile phone ama pairaga social media da lana pau sandokliba si khudaktagi lepkadabani miyamda lana pau sandokpa amadi kihanbagi thabak chathaba haibisi National Disaster Management Act matuina serak PBI maduna lana pau sandolibasing miyoising fagatuna serak pinaba CM gi medical advisor oiriba MLA S Rajan na khangan kre haiki Chief Minister hai COVID-19 gi ngakthoknaba puthokliba vaccine asi scientist singna doctor singna approve tawraba madugi mathakta World Health Organization na ayaba pirba vaccine maduna vaccine asigi maramda social media da miyamda lana uhanba madi kihanbagi thabak sathabasi tokadabani kariguma vaccine asigi matangna fatti haibagi scientific oiba proof piba ngamlabadi open debate tawiyai madu natana miyamda lana uhanba sumde haiki thoram aduga mari leinana CM gi medical advisor oiriba MLA Dr. Ranjan na phongdokhibadi COVID-19 laisat asi thengnana ba hotnabada Manipur sarkar na lokiba thodang adu aduki mati singthaningai ni haiki magna hai hauji COVID-19 nagi ngakthonaba vaccine puthok le haiduna Manipur miyamna laithokpa tawbigano makhata na laisat asidagi ngakthoknaba section thorang gi thabak adu chapsana miyamna lokhatuna SOP ngakna sasi haba wafamsu phongdokhi haina pausna makhata na phongdorakle makhasa tarakpoina topa marureba pawmana ki wangmada naronda kosem gi chairman gi thabak punabagi matam sai ani sangtoklamba CM na mieng sangadori Bisnupur du lariba CI College ki principal oina thaupuramadi deputation da Council of Higher Secondary Education Manipur Kosem gi chairman oiriba lamabam Mahendra na Kosem gi chairman oibigi matam hokiba English ngani ga kungi December 13 da loikrabasu Kosem gi sanariba ki wangmada lauktungnaraga sai ani sangdoktun chairman oina amuk puhanbagi thokibu order adugi matangda Chief Minister N Birena mieng sanglagani haidi wafam asi pausi siga Chief Minister ga wari sanaba matamda phongdokhibane Chief Minister na makata kibadi Kosem gi ki wangmada niyam lana El Mahendra na chairman oibigi matam sahi ani sangdoklamagi order thoktuna makata na chairman gi phamphwale habisi pausi esna irakpadagi khangmangamle maduna niyam sumna Kosem gi chairman oina sahi ani phamphuhanaba sangdokriba natragana Kosem gi sana pathap habisi ki wangmada lana tawkribra habatu thigatlagani Manipur gi oina higher education gi khwaidagi maru eba autonomous body oiriba Kosem da hek yariba makhai aranba thabak tawdanaba sarkarna mieng sangane loinana chairman gi phampuna bagi matam sangdokhiba amasut niyam lana Kosem gi chairman oiriba El Mahendra na maki masanupi yauna miyoi kuntra hena thabak hapsin khi haina pauksi esina phongkhiba dugi matangnasu thigalagani haikhiana pausina sumakhatana phongdorakli atopa pawmana Kimaxna school singda graduate teacher amadi primary teacher lawba thingkre Manipur sarkar gi school singda sarkar na khanaba thorang amagi makhada thang tagi oja haptuna mahi tamangadabane maduna trabade hauzik sarkar gi school amasung college singda oja hapagi chathariba thabak sing Kimaxna athingba thamlagani haina ngasi Manipur press club ta pangthokipa pawgi mifum amada Kimax ki president Ningthaujam azina phongdokre loinana hauji school sing graduate teacher amadi primary teacher sing lawbagi interview process kudima athingba thamle haina phongdokre magna makhata na phongdokhibidi
किमक्स अमदी लेबाक मियामगी मियेंगददी थांग ताबो हौजिकी अमदी तुंगी मिरोल लिपुन सब्जेक्ट अमा ओइना महि तमहनबा हाइबसिनी हौरकलिबा मिरोल सिंगदा थक्सी खक्सी लेबा अवांगबा मोरालिटी लेबा मसा मौ फाबा सेल्फ डिफेंस खंगदुना मसा ngakthokjaba ngambagol loinana अवांगबा नाट कल्चर अमदी मरमदम नुंगसीबगी वखल कोहनगनी हाइबसिनी हाइदि थांग ताबु स्कूल सिलेबस ओइन सेमदुना मतमगी होंगलगलिबा एजुकेशन सिस्टम मियामबु पाक सना थांग ताबो महि तमहनबा हाइबसि ख्वाइदगी मरुओइबा तंगाइ फदबा थबा अमनी मदुना किमक्समदी मियामना तालिबा डिमांड असि सौगतपियु अमदी मियाम पुनमका लोइनना खोंजंग संगसिनमिनसि हाइकेनसु पाउसिन मखा तानसु फोंदोरगदु मियामसिगी वफमसि मियामना करि मोलिबिबिगी हाइबदु सोइदना कमेंट बॉक्स कमेंट अंतंग थंबिरमु हाइना मैम वफमदा थमजरी अदु लुसिलकपोइना तोप मरुओइबा पाउखरमु मैम शेयर तौजगे लोन लौनब होनरमले सेकमाइजन पार्ट 2 जॉइंट फार्मिंग कोऑपरेटिव सोसाइटी लिमिटेड की हानगी सेक्रेटरीएट मालेमना हाइख्रे सोसाइटी असि इंग्लिशिंग अनिगे मपनदगी तरादा लोइसिंदुना डिस्पोज तौख्रे अदुबो हाइरिबा सोसाइटी सिगी मिंगदा सेकमाइजनदगी सनातोम अमसुम प्रोजेंद्र कौबा सासिननबा लौगी पता पायरगा सोसाइटी की मिंग सिजिनदुना ऑफिस सिंगदगी NCDC की मखाद लोन लौनब होनरमले मियुएनएसी थाजबिगनो सोसाइटी की मरी लेनदे वफम असि ngasi नुंगथिल प्रेस क्लब पाउमीसिंग उनबद महाना फोंदोखिबने मखोय अनिना रिजॉल्व तौख्रबा सोसाइटी की मिंगदा इंग्लिशिंग नि तरागा नेपानगिना तरागा मपनदा लोन लौनब होनखिबने अरानब तबुसिंग मियामना थिदोकपियु हाइकेना सुपाउसिन मखातारी अतोप पावमना सोइदना फोंखिबने ngarang sifong sing da phong ki ba UNLF ka mari amata lainade haiba pawdu phonglam loidaba pawni pawduna maram oiduna kanaguma lupla natragana miyoida nungai handaba yawba taragadi madugi damakta nungai taba phongdoksari editor Pawnil Khon loisilak poina to pamaruiba pawmana Republic Day mangoina na freaking checking satakhrei Republic Day gi mangoina na police na section tharang lokhatpagi saruk ama oina ngase yuk pung mari makhai ayuk pung taruk makhai fawba Imphal West ki additional SP Ops ki miyang makhada kadangban amadi singda gi mpham singda leiba yum da sangduna thi humagi operation satakhrei operation adu da mi phami pun gi pawli leithi amaramda Thawal police na su district asigi salung phamdagi SP gi lamjing makhada Hairok police amasum nupi police yaw bakangbu amana thi humagi operation satakhrei operation adu da yum samaga kunda leiba miyoi sahum ga yankhai amamamda oina verification tawduna masin hangki haidi apha apundi laikhidi haina su pausina su makhata na phongtorag le duga mayam soisodana ngali makai mayam covid-19 update su mayam su polak tadana mayam update pi bangam sedre adu ngali makai atopa no bu i pausing lone na mayam da share to rakya mohana mayam adu phok na minersi hausigo nadi matang solution again thank you